Punabu Kurumjari. Haukiba numit kharani mangda US ki President Donald Trump na H-1B visa gi fee si $100,000 lawragani haina announce tawki. Masi India ki currency da around 89 lakh rupees rom oirawe. Loinana madu handaki September 21st tagi chatnaba horani haina lauthokebagi paw mayamna susoidana tabiram lagani. Paw si America gi dream tawjaba Indian ke amagi thamoi kai kiba paw ni. Aduna ahanbada H-1B visa gi matangda basic details kara khangminasi. Masi work visa ni USA da thabak tawba yana bapiba adugumba temporary visa makalamani. Masi talented and highly skilled foreign workers including scientists, engineers and educators singda sahi ahum gi oina pi loinana up to 6 years pauba maximum sangdokpa yai. January 2025 ta phongkiba FWD.US and Immigration and Criminal Justice Advocacy Group masigi report matugina US ta hojik 7,30,000 H-1B holder lei hari loinana makoigi additional 5,50,000 dependents haibadi makoigi spouse wife loinana children sing aduga punna nearly 1.3 millions hadi around 13 lakhs residents sing lei hari masigi manungda 71% lomdi Indian sing ni su hari sahi khudingi US ta 85,000 H-1B visa CP hari masigi manungda 65,000 amadi skilled foreign national gini aduga 20,000 amana USA da master degree tamba foreign students sing gi oina reserve ni hari aduna handaki fee gi tarif asina H-1B pairiba natragana mafamduda thabak tawbagi mangmangduna study tawriba satra madi atai Indian ke amagi mi paiba ningba kaiba ke ama yawnakre adubu tungda White House ki press secretary Caroline Leavitt na clarify tawki masi anauba nauna apply tawda mi singi one time fee ni sai khudingi pigidaba natte haina ko namuk singduraki already H-1B visa pairaga leraba madi makoi gi country da hojik leitaba mapanda matam kharagi chatkiwa singi oinadi masi lawrore haina haiba fee si hanadi only $1,700 to $4,500 muktamak lorambani magi waki matungina adubu Trump ki India da thamba tarif war gi makha tarak action oina masigi fee si hengalakibani mana hairi masina US macha singda job opportunity hengalagani etc immigrant singna makoi gi job opportunity manghanba hantha halani sini gyan tabanatte tawningbada tawbini hojik Trump na tawribasi adubu masi maroina tech field da leriba mioi singini su hairi medical professional singi oinadi masi apply tawroi haba masu yauri hariba senpham asi applicant masana pigidaba senpham dinate mana thabak tawgodoriba organization or company aduna US government da pigidaba senpham ni adugi amkraba senpham adu company amatana kaisu pining loi yam ka hena darkar leba mi natragadi paw asig matungdagi China Japan Germany na chingba lebak singna highly skilled tech Indian singi oina magi oiba offer sing piduna makoi gi lebak singda laktuna thabak tawba yagani haina laukthoraki Ekoi ngasigi episode asida China gi anauba visa type ama launch tawkre ke visa haidana masi H-1B visa ga mana makal gi visa ni India gi skill tech ki singbu attract tawnabagi aduna madugi matangda details oina khara khangminase China na recently makoi gi immigration rule da achauba changes ama tawkre ke visa launch tawdana loinana madu 1st of October 2025 tagi China ba horane su hairi haibadi 1st October gi matungdagi China da chatpa pamlagadi anauba visa type ama lawraga chatpa yaragani haibani hairiba ke visa asi STEM talent leiba South Asian singbu attract tawnabani STEM STEM haibadi science technology engineering and mathematics skilamda high skill or talented people sing China da laktuna thabak tawba yagani hairi high package salary loinana aduga South Asian nation singi manungdagi khwaidigi hena talent export tawriba country asi India ni aduna samna hairgadi India gi achauba offer amani haibsu H-1B visa tanadoi sharuk makoigi ke visa lawraga makoigi lebakta laktuna thabak tawru lausini isam samna talented STEM gi miyosing India da makoigi respect or chanaba salary fangragasu US tagi kara hanthajaragasu China na opportunity achawama piri haibani
China da thabak tawbasi haujikan yam attractive oirakpagi maramsi China technology gi lamda yam kanna khumang chawsilakli loinana US ka kanna compete tawri lamba panarakli hiram masida sahi kharagi tungda world gi superpower country asi China na oirawa yai haiwa fawa akhang ai singna hainari bani panbe abadi hana US na export toramba Nvidia corporation gi chips specialized processors like GPU graphics processing unit masi Americana China da yon bada ben toksinki Nvidia gi chips China na sinaba thingjinki masi US ki oina set GPT or open AI da sinai hairi masi gi matung dagi China na makoi masagi oiba chips putoktuna DeepSeek koba AI platform ama putoki masi US ki set GPT dagi hena advanced oiba user friendly oiba platform ni fa wainari bani aduna masina US ki open AI amadi Nvidia da yam sauna loss ohenki haibadi technology gi lamda hauzik China US pu yam kanna compete tawnari lamjen tanari haibani haiba tanja sida technology lovers skill employees makoi America da chatuna Silicon Valley da thabak tawbagi mangjaramba mayamadu Trump ki politics ta asaloina kairagasu atopa option offer or opportunity ama China na pinawani hari ke visa sibu hodorokpasi China da hana already 12 types of visa piduna lagli work study business family reunion ton ba category da aduna hojik ke visa asiga hapsilagadi punna 13 category surani ke STEM visa asida science tech engineering mathematics ki students singbu attract tawnabagi semba visa makalni hana China da work tawnabagi visa type ani lairi jet visa aduga R visa haidana R visa gi oina highly qualified skill technocrats singi oina piba visa ni masida anytime chathok chasin tawbe abagi permission piri aduga jet visa gi oina kanagumba guarantor magi kuthangda entry tohali aduna K visa se R visa ga hairap manava makalgi visa ni masi H-1B visa dagi su hena kudong sagani hairi especially fees price ki oina su loinana high salary package amadi China da work tawbagi environment China gi vision da 2035 fawada makoi develop economy ama oiba haibagi target thamli masigi damakta China proper vision document fawba phongkhrabani aduna China lepalaitana science and technology gi lamda hojik push tawri India gi oina di Modi na koilaw lawri 2047 fawada develop economy ama ohengani haina any country amana develop economy ama oiba haibasi technology gi yamna chawba thodang leiri masigi damakta mass oina technological skill workers singi darkar oigadoribani aduna masigi planning oina paikhalakpa thorang ama oirawa yai China gi khongthang asi aduga China da top country singi social media gi platform amata chanade ban tawi YouTube Facebook Insta WhatsApp na singba loinamak mafam asida chanade makoi masagi oiba platform sing loina leiri madu oina sizina hali kudamoina TikTok na singba hauzik world gi top 10 tech company singi lista US ki company ngaktan yauribasi aduna somewhat China gi leading tech company global level da lead tawba pambagi mami sutari through DeepSeek OBI TikTok or any other company samna China any field da US ka compete tawri hauzik maramasina US ta leiba embassy da fawba haiba ke visa asigi promotion tawri karigumba American singna China da laktuna thabak tawba pamlagadi makoi su laktuna thabak tawnabagi khudong chaba piri welcome tawri haina China world pumbagi talented people sing makoi da attract tawri adubu luri badi maruina Indian sing goina China da thabak tawba haibasi miyamna pamnagadra Europe natragana America da chatpa pamliba sigum haibasini maramdi ekhoi leba si democracy chatpa lebakni democratic nation namada chawrokpa miyoi singna democratic value maduda phangba freedom maduna hena attract tawi madu US OBI or Europe OBI adubu China dadi democracy leite single party system ni aduna Chinese government na makoina pam tawi makoina uhaningba khakta miyam da uhangani pamdragana thingjengani uhaloi aduna India gumba mafam da chawrokpa miyoi amana China da madugi same comfort feel to wangamgadra haibasini hangba abo hangsi question asi lakpagi maramdi India gi Ministry of External Affairs ki report matungina China da thabak tawduna leiba Indian singi masing asi yam thina nemi atai country singa yengnabada around 7400 lomtamak oiri masi US ki oina di 20 lakhs ki mathaktani UAE gi oina 35 lakhs lomni masina kwaidagi masing yamna Indian workers sing leiri
ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯞ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯔꯤꯂꯦꯁꯟ ꯐꯠꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ US ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤꯁꯨ ꯌꯥꯝ ꯐꯔꯨꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯅꯩ ꯃꯐꯝꯗꯨꯗ ꯋꯥꯔꯛ ꯇꯧꯕ ꯁꯦꯇꯜ ꯇꯧꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯇ꯭ꯔꯝꯞꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯁꯤ ꯀꯟꯁꯦꯞ ꯑꯁꯤꯗ ꯁꯣꯏꯗꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞ ꯇꯧꯕ ꯑꯁꯤꯅꯤ ꯁ꯭ꯀꯤꯜ ꯑꯣꯔ ꯇꯦꯂꯦꯟꯠ ꯂꯩꯔꯒꯗꯤ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯂꯣꯏ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯄꯥꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯪꯍꯟꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ